Salungphamda khungakpa laisram prem leikidaba amadi khungakpa miyoi tarukpu manipur commando na fajan kibabu yaningdaba fongdokpa oina sem kiba jesina kaukiba pung kunmari gi manipur apunba shutdown Jiribam district asu kokomi Jiribam na ban saugatuna lambida thoraktuna achat awong sing thingki pung kunmari gi total shutdown na maram oiraga Jiribam district asu Chaona ban gi Mami Takhi total shutdown asina Jiribam district ki manungda leiba maru oiba kaithel sing Pofam famna kide dukan sing thong lona ki Jiribam gi lambida lanai gi gari natana passenger service lep naki mahisang sing suti thadok naki bank sing thong lona ki lenga ki office sing su hanagum office kana bagi chang nem ki pamdaba thodok sing thoktana ba mafam sing da Jiribam district police personnel sing na ngak senduna akan mamongda mathau pangthok naki kokomui Jiribam gi women wing gi ko convener TS Jini Debina asumna hai Kunja sing hat pa amadi khungakpa kunja taruk fakiba bu yaningde masi India government amadi Manipur government na athugu matamda lan loisina bo hotna biu haina fongdoki ngasi commando na kaino khungakpa ma hat kiba to khoi thawoi sokna yaningde adu maram da su adu su makada taruk ama su phabi kiba khungakpa athu ta thadok kiba asi khoi miyaw na pa mani अथुबा मतदा थादक तरगदी जामना मखा थाना थबक तथर कोसु जाय लोइना ना हात किबा कमांडो ना हात किबा खुंगाक पदुसु अथुबा मतदा मिहात बाबू मतिक चा ददी पिबा नतरगदा मतिक चा ददी पिबा दना खोइ मियामना हाजेरी जे सिदा तौबा बनसिदा अखोइ कोर कमिनसु सबत तौजबाय वानी अतुगी मखा तारक पदा होजि अखोइ न नुंगाय तौपना मछे सरकार करी तसु यंगबिदे मणिपुर सरकार रसु यंगबिदे भारत सरकार रसु यंगबिदे असुमाय सुम तौदना अखोइ मेतै बना मछे अदु हात रा दुम लोसलगदरा हाइबा छे खोइ जाम चिंगना जै